Large number of locals gathered and blocked cadres of Bombay-led UNLF's MPA 293 battalion from leaving their camp at Nongshum, creating tense situation in the area. The crowd physically prevented any movement from the camp, expressing strong opposition to the cadres stepping out. Despite assurances from the battalion commander that the cadres would not leave the camp, the people remained stationed at the site, citing distrust and fears that the group might still attempt to move out. Here is a ground report. Hojui na lejeriba mafam masi khoi Imphal East ki nungsum hariba mafam asidani nungsum hariba mafam masi khoi khungdakum esi ki manung sena lariba jaga amana ni hariba jaga asida ngasi esi khoi gi Manipur lenga ka amadi India lenga ka kiski wari sanariba khoi Bombay ni lusingba ULF ki kadar sing hai tare nungsum da lariba KMC thadok laga khoi makhoi gi jene headquarter da lakadab ni hai dana khoi gi April tang tara mangada khangal kodagi ngasi asi khoigi nungsumda lariba ULF ki kemasi akeda singna thadok nabagi chatnaba kumthak pada hab tare lanam masigi miyamna hariba bhom sidagi kemasi thadok laga hariba pambaina lusingba ULF ki keda singasi takhibi yaroi haidana yamna miyamna thumjin darakuna hariba kemasi da Mathak tan hai tar ke mathak tana miram masina oi kedar sing asi tingkal pagi mami duni yam laba miam sigi marak te kari apamba kari pe na badu pungduk ningi hai bado aduju pawnam dung taminasi MP kangbu MP haraga ju khangda ba Bombay na luting ba khoi ULF ki MP kangbu singjina kar lagi oi ba chat bagi order thole hai ba da moi chatlani haidra kuma pa matam da khoi maya pa mi myam na makhoi bu chat pa ya roi noi na chat ka da order di khoi pulamak hana hatok piramu haidana khoi myam na moi bu thingdana khoi inkhat charak pari tuji khoi matum da chu khoi sidai lak kada ba central boss khuding mak la aga chu khoi maya pa be khoi mai ben pulamak na thengna gani hai ba wafam ase khoi lamdam sida lai ba khoi gi praja khuding mak na makhoi ga thengna gani hai ba gi pandam da khoi chapyung na le si ba lepe ukhang manung da makhoi na khuja singna singyan ba sapa matam da makhoi ga nakna na laiba mafam da gi ka thore iba aduna ikoi na makhoi na sigi baring sida hek makhoi na central force na traga makhoi na hek lai gi ba matam da aikoi anak pada laiba khunja khoi kuntra gi maya sidi akoi poyom za laga poyom jol ma chat ba na ta na upai suk lai lai ga ba pham se ai khoi me da manipur sin thong na khang bi hai ba pham se tham jani nge mo na ba ya ro suk tha tha ja de aduna isa si aikoi na Hom sida leiba nungsum gi manung da leiba khoi khungban tangkhun hariba khulludugi khunja sing asisu We are representing Khumba village, Khumba Tangkhul village. Okay. We are here to stop the UNLF from leaving this place, because if they leave, once they leave, then all the people from this region will be feeling very insecure. So we don't want them to leave. That's why we are here. Sida makoy na library ko sa laibang ng bani. Tubungat ng pangidama. Bansu pa na palim kra laibani na. Mayam na tabi na dadon. Set daw na ba? Ay ganing din. Kaya ko yawa ba matokani. Ato na makoy sa pangidama. Tubungat ng bahay. Aduga hojikse khungban tangkhun da leiba khunja singna phongdrop gi haib tare khungban tangkhun da leiba group se tangkhun khatena te haib tare Nepali su ta yauri adu Nepali singi maikai de gi su hariba kemasi sakhiba matamda thadol ga sakhiba matamda hariba khul si su haib tare khungban tangkhul si su tangdu leitana hingba ari punsi ai tare ne nungai ne hingba leiba ngamoi haibu wafam phongdrop ga loina na hariba Nepali singi maikai de gi su hariba kemasi thadokuna chapikinu haiba wafam kai amarsu phongdroi aruga amarom da hojikse pung ama hena haib tare ayuk ki pung tara makai sidagi
ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯀꯦꯝ ꯅꯨꯡꯁꯨꯝꯗ ꯂꯩꯔꯤꯕ ꯀꯦꯝꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ MPSꯁꯤꯡꯁꯦ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯕꯥꯝꯕꯩꯅ ꯂꯨꯆꯤꯡꯕ ULFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯦꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯀꯨꯝꯊꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯀꯦꯗꯔꯁꯤꯡ ꯑꯁꯤ ꯆꯠꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯠꯇꯨꯅ ꯑꯗꯨꯃꯛ ꯊꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯇꯨꯅ ꯑꯍꯤꯡ ꯐꯥꯎꯕ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯅ ꯊꯝꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩꯍꯥꯛ ꯅꯣꯡꯊꯣꯝꯕꯝ ꯖꯣꯟꯁꯟ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ SK TV ꯅꯣꯡꯁꯨꯝ ꯏꯝꯐꯥꯜ ꯏꯁ